Maya Muhammad Kali review Tara Nokchari, Nasi, Mayang from the film review Mapudi Luxury, movie Sigmamina, Agent Argyle. Movies 2024 Putokiva movie ni. Pare Mayam the movies you worry is Hotarage, movies you worry Libamatanda, Karikamba, so Kibalan Kibaya Putaragaso, Dolabani Kandunanga Pigani. Movies you hope Matamda, or be Argyle Harriban the Pasi, Klapamatale, Upamatuda Mahana, La Grace Harriban the PC Katine, La Grace Harriban the PC, Mayamna Tudu Hindona, singer. Duali Pahana Kanari Banapiduni. Argyle section Matamda, La Grace missing the Mahapu thingy. Tobutabu La Grace not Holoctona. Argalga dance to Missy Habasi Yaki, some Todana Makoini, Lakshan Rakbab Soiki, Makoini, some dance on Rakamatamda. La Grace na, Lagli Banupasi, Spine Habsi Kanki, Maramadana, One Argalda, Nambu Matamda, Yam Nuare, Agil Argyle Nare, Mutuki Mapamadru missing at the zoo, no more in a Satoltona, Argal no more Namki. Madri La Grace Nare, Nang Abu Pavati Sumunga Moy, Tanjadru Pilot Trapanina Arkalsu, Mapandala Mahaki, Mamanabi Ejina to the Hare, Kiara Husiti, Mina Pakitori, Maramadana Mating Pang Hydro Hare, Madri di Kiara Su, Mahana computer to Season Duna, Mapamaduda, Argal Gakuba to the Maiku Cameron Tole, Maiku Dugi Sansa to Lorduna, Mapamadri Argala to Tole, Argal Tolopo Matamda. Lagris among the Nomi Cameron Capsule, Nomi Capsule Pagadi Makosu, Pilot Retuna, Gali to Marum the Lumbataki, Ivedi, Kiarana Porcliva Gali to Marum the Lord Kevani, Lagris of Maduragi bike and a thousand a chain key, Madurigi the Mahana Kiara, Buyamu Matamda, Kiara to the Soktuna Tadro Lerame, Tasin the Matamda, Lagris Kapakiva, Nomi Marusing, Aduna Kiara the Pan Kivani, Tanjadura Argalda, Marki Bosa Pontoctuna, Lagris Pavan Hel Marugway, Kiara to the Hospital the corner, Equi Jelaga Polagi Hadun Hare. Madurigi the Argyle Suma Maduda Leba Gari Matoladuna, Lagris Bukuita Tanare, Asum Polanka to Gairaduna, building a Mudigi building a Muda, Gari to Toroduna, Lagris Bukuita Tanare, Lagrisu Garidu Yamakan Tawanina, Argyle Mahabu Tanabada, Mahana Tokuna Chenki, Upale Travelina, Argyle Mahaki Mamanaba, having Mahaki partner, White the Fontore, White tea coffee the Kenneth Toguna Labini, Adabu Nangi Malakta, Lagris do Gari Toguna Ladam Hadun Hare. Madurigi Wida, Lagris Bu, Hogdongi, Magak Chapadon, Chapaduna Thagatuna, Mahom Maduda Mahapu Paki. Lagris Bu Parabumatunda, Makoini, interrogation away, interrogation to Bumatumda. I call Mapumatilla, can have seen Lang the Kalam, the Kangi Hydro Hangi. Madurigi, Mahaksu, Pilot Travelina, Mahaki, Ponadura, Mal Mamti and Laduna, I authenticate to the Ponado Hanki. Madurigi, Argalam, some wine, a Kankibasi. Makoila can have a policy, Makoy Bosna, Mawala Pau Pikivni, Tasin Harbumatum the Makoy Bosa say, Lagris Kisu Boso, no lerame, Makoy Bosna, White Amasung, Argalbu, Makogi, Arona Tupsinga to Kanga Haduna, Hatokiba Pambani, Madurigi di Lagris Nare, Nakogi, Division Haribo Organization, say, Terrorist Gaga, Samaduna Lerabani Hadun Hare, Makata Wang Pong Togeta Womatamda, Lagris di, who was Aduna, Mahumaduda Siki, Madurigi di, Argal Amusung. White na Malakon Habliba Yapi Singado Luna Lantoki, Madura Argal Hare, Auditi Director na Koibu, Papa Sodina Laklani, Maramaduna, Akoi Silo Tavayara Hadun Hare, Sinasi Madudagiti, Ellie Conway the Lay, Wadi Singer City, Ellie Conway had been a piece in a Mahaki Nobel Amada, Ikiwa Wadi Singer do Wydro Lerami, Habidi Mahal Iribasi, Spy Nobel Ne. The same Harabutam the Ellie Conway had been a piece in a Mahana, Nobel Manga Ikibani, Spy Nobel Naltani. Madu Nobel singer the boom, Mayam the Mahana, Patok to Tahan Bagimi Kubo Equina Ubafangi. Ohomudu Haraklipasi, Ellie Colway had even a PC, Mamma Takimatam the Mahak, waitress and in the Tabaktorome. Adugumahak ice skating the womatam the extent talk with the gay, Mark, Pamung the Dumaklay Kibani, Maramaduna, Upali Traveling Mahaksu, Karita Winnie had no Tirapomatamda, Nobel singer C. Kivani had in a Maya the Kumtuna Lerame. Mui Punzida, Karam Kanda Karitokani Havasi, Karam Tanakambam the Haduna Sohare, Madri the Pound Hawaltunare. Nang iriba Spy Nobel singasi, Asing with Toki Bagum Mali, Masida the Irakliva singasi, Yamna Tasing Togo Man Marina, Nangasi Hana Spy work Prahadun Hangi, Madusu Rambaya Haduna, Elina Yamna Fagi Torga Hade, Elisumim the Halatuna Mahaki, Taruksu Balarikadu, Lucian Getaway, Mount Iduriva Larikasi, Mahaki Sedisasigi, Aruiba Sargadu Widuribani, Mount Idiba Wali Duda, Argal Helbanupasi, Hong Kong the Lay, Hong Kong the Mahana Masamato Pazarabani P. Matinaki. The P to the Mahana Sana Lupaki Amarum Piki, the same Harbumatum than the PCSU Hekara Money, Mahana, Argal the phone of a pire. The P to Hare, Nanga London Chatuna, Silver Bullet to Loru Kadabni Hadun Hare, Silver Bullets to the Yauri Basi,
ꯃꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯀꯅꯥ ꯇ꯭ꯔꯦꯇꯔ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯑꯩꯁꯨ ꯄꯥꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨ ꯌꯥꯝꯅ ꯐꯖꯗꯦ ꯃꯗꯨꯗ ꯈꯔ ꯁꯦꯝꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯤꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯁꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥ ꯔꯨꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯂꯟꯗꯟꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯑꯗꯨ ꯈꯟꯃꯤꯟꯅꯔꯗꯨꯅ ꯋꯥꯔꯤ ꯑꯔꯣꯏꯕ ꯑꯗꯨ ꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯤꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯃꯅꯒꯟꯗ ꯄꯣꯠꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟꯗ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯍꯧꯗꯣꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯦꯜꯐ꯭ꯔꯤ ꯀꯧꯏ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯃꯣꯠꯅꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯐꯝꯖꯜꯂꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯑꯦꯗꯦꯟ ꯀꯧꯏ ꯑꯃꯁꯨꯡ ꯅꯪꯒꯤ ꯍꯧꯗꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯦꯂꯤꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯂꯤꯗꯤ ꯃꯁꯥꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯥꯒꯠꯂꯛꯄꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯁꯨꯝ ꯄꯥꯔꯛꯄꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯦꯂꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯦꯂꯤ ꯀꯣꯟꯋꯦꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯦꯗꯦꯟꯗ ꯍꯪꯉꯛꯏ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯦꯗꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯑꯁꯦꯡꯕ ꯁ꯭ꯄꯥꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯅ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯁꯨꯒꯨꯝꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯥꯔꯒꯥꯏꯜꯒꯤ ꯗ꯭ꯔꯦꯁ ꯈꯨꯁꯦꯠ ꯑꯁꯤ ꯀꯣꯠ ꯑꯁꯪꯕ ꯑꯃꯗ ꯔꯥꯎꯟ ꯅꯦꯛꯀ ꯍꯥꯞꯇꯨꯅ ꯂꯤꯠꯍꯜꯂꯤꯕꯁꯤ ꯃꯌꯥꯝꯅ ꯈꯪꯗꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯤꯁꯨ ꯑꯦꯗꯦꯟꯗ ꯑꯥꯔꯒꯥꯏꯜꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯕ ꯐꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯗꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯗꯤꯚꯤꯖꯟ ꯍꯥꯏꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯃꯃꯤꯡ ꯑꯃ ꯅꯪꯅ ꯅꯪꯒꯤ ꯅꯣꯕꯦꯜꯗ ꯄꯜꯂꯤꯕ ꯑꯗꯣ ꯃꯗꯨ ꯑꯁꯦꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯐꯥꯕ ꯂꯥꯛꯂꯅꯤ ꯐꯥꯕꯗꯤ ꯂꯥꯏꯗꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯉꯛꯈꯤ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯦꯂꯤ ꯀꯣꯟꯋꯦꯗ ꯅꯪꯒꯤ ꯐꯦꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯃꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯂꯣꯝ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗ ꯀꯣꯂꯣꯝ ꯑꯗꯨꯗꯒꯤ ꯍꯨ ꯆꯦꯜꯂꯕ ꯄꯤꯟ ꯑꯃ ꯊꯣꯛꯂꯛꯏ ꯄꯤꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯦꯂꯤꯗ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯦꯗꯟꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯚꯤꯖꯟꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯝꯖꯤꯜꯂꯛꯏ ꯗꯤꯚꯤꯖꯟꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯑꯦꯂꯤ ꯑꯃꯁꯨꯡ ꯑꯦꯗꯦꯟꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯏ ꯑꯦꯗꯦꯟꯅ ꯐꯨꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯍꯥꯏꯕꯗꯤ ꯑꯦꯂꯤꯅꯗꯤ ꯑꯦꯗꯦꯟꯒꯤ ꯁꯛꯐꯝ ꯑꯁꯤ ꯑꯥꯔꯒꯥꯏꯜꯒꯤ ꯁꯛꯐꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯈꯤꯕꯅꯤ ꯐꯨꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯃꯌꯥꯝꯅ ꯃꯨꯚꯤꯗ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯤꯠ ꯄꯦꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯒꯅꯤ ꯑꯦꯂꯤꯁꯨ ꯑꯦꯗꯦꯟꯕꯨ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯑꯦꯗꯦꯟꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯖꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯦꯗꯦꯟꯅ ꯃꯈꯣꯏꯕꯨꯁꯨ ꯂꯣꯏꯅ ꯐꯨꯗꯠꯈꯤ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯋꯥꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯅꯨꯄꯤ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯌꯩꯕꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯑꯦꯗꯦꯟ ꯑꯃꯁꯨꯡ ꯑꯦꯂꯤ ꯑꯗꯨ ꯄꯦꯔꯥꯖꯨꯠ ꯁꯤꯖꯤꯟꯅꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ ꯑꯦꯂꯤꯁꯨ ꯑꯍꯥꯟꯕ ꯄꯦꯔꯥꯖꯨꯠ ꯇꯣꯡꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯄꯦꯔꯥꯖꯨꯠ ꯇꯣꯡꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯗꯦꯟ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯀꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯦꯂꯤꯅ ꯍꯪꯉꯤ ꯑꯦꯗꯦꯟ ꯍꯥꯏꯔꯦ ꯑꯩ ꯅꯪꯒ ꯇ꯭ꯔꯦꯟꯗ ꯊꯦꯡꯅꯈꯤꯕ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯃꯗꯨ ꯑꯦꯗꯦꯟ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯌꯦꯡꯉꯨ ꯅꯪꯒꯤ ꯍꯧꯗꯣꯡ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ CCTV ꯀꯦꯃꯦꯔꯥ ꯍꯥꯏꯕꯗꯤ ꯑꯦꯂꯤꯒꯤ ꯃꯌꯨꯝꯗ ꯈꯤꯜꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯗꯤꯚꯤꯖꯟꯒꯤ ꯒꯦꯡ ꯈꯨꯄꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯤ ꯍꯨꯝꯗꯨꯅ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯍꯜꯂꯤ ꯃꯗꯨꯗ ꯑꯦꯂꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯃꯁꯤꯗ ꯀꯦꯃꯦꯔꯥ ꯈꯤꯜꯂꯤꯕ ꯑꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪ ꯅꯍꯥꯟꯗꯒꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯦꯗꯦꯟꯁꯨ ꯅꯪꯕꯨ ꯁꯣꯏꯈꯤꯅꯤ ꯉꯥꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯊꯤꯔꯤꯕꯁꯤ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯥꯔꯂꯣꯁ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯕꯨꯛ ꯐꯤꯌꯔꯗ ꯑꯃꯁꯨꯡ ꯇ꯭ꯔꯦꯟꯗ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯅꯤꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯗꯤꯚꯤꯖꯟꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯂꯤ ꯀꯣꯟꯋꯦꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯂꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯚꯤꯖꯟ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯕꯦꯔꯤ ꯔꯤꯇꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯂꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯦꯂꯤ ꯐꯥꯔꯛꯇꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯏ ꯑꯃꯁꯨꯡ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯁꯣꯠꯒꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗꯗꯤ ꯃꯤꯁꯇꯦꯛ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯃꯗꯨꯒꯤ ꯑꯦꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯐ꯭ꯔꯤꯛꯁꯟ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯑꯝꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯗꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯋꯥꯔꯤꯗ ꯁꯤꯜꯚꯔ ꯕꯨꯂꯦꯠ ꯍꯥꯏꯗꯨꯅ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯃꯗꯨꯒꯤ ꯁꯤꯜꯚꯔ ꯕꯨꯂꯦꯠ ꯑꯗꯨ ꯐꯪ ꯇꯥꯔꯒꯗꯤ ꯗꯤꯚꯤꯖꯟ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯌꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯃꯗꯨꯒꯤ ꯁꯤꯜꯚꯔ ꯕꯨꯂꯦꯠ ꯑꯗꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯤꯅ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯦꯗꯦꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯃꯛ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯀꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ
एलीबू मफम अदुदगी गाड़ी हप्चलदुना पुलदुना लाई मदुरगिदी अर्गाल हरे नंगी लरगदुदा अर्गालना हैकर अदुगा वरी सनखिबनी मदुगा चप मनना अइनसु हैकरगा वरी सनखि हैकर अदुना अइंगोन हरखिबा असि महाकि मनाक्ता डिविजन द ट्रेटर ओइरिबा मीसिंग अदुगी ई पाउ हाइबदि इन्फॉर्मेशन सिंग अदु लोइना लेरबनी महाना मदुगी इन्फॉर्मेशन सिंग अदु अइंगोन पिनिंगबनी डेटा सिंग अदु महाना सिल्वर बुलेट बानबा पेन ड्राइव अमदा हप्चिन्दुना थम्बनी महाना मदुगी इन्फॉर्मेशन अदु अइंगोन योंथोकपा पामबनी अइनसु महाना पामलिबा सेनफम सिंग अदु लोइना पीगेन हाइख्रबनी तबुतबु अइना लंदन चप्पा मतमददी मदुगी हैकर अदु लैरमद्रे थेंगनखिद्रे हाइदुना हरे मरम अदुना आइसु हौजी हैकर अदु थीरिबनी हैकर अदु नंगी लाइकते यारिबा वारी अदु चप माने महाग हौजी नंगना इरकपा वारी अदुगी मतुंगिना कदाइदा लेगदगी हाइदुना हंगी मदुगी एलीना हरे मदु हेक्ता हाइबा याबा नते मसिगी दमुक्ता अइना था कैमरम चही कैमरम रिसर्च तौरगा इरिबनी मदुगी एदेना हरे अदु तारगदि फारे अखोई लंदन चलसी अदुगा नंगी रिसर्च अदु मफम अदु तौरदुना वारी मखा अदु करी ओइगदबनो अदु खांगलसी हाइदुना हरे एलीबु महाना इहान हामदा प्राइवेट जेट लेबा मफम अदा पोरे एलीदी प्लेन तोंबा किजै हाइदुना हाइ अदुबु नंग प्लेन असि तोंगदा तारगदि मखोइना लाक्तुना नंगबु सोइदना हाफिख्रनि हाइदुना हरे मतौ अदुदगिदी एलीसु प्लेन अदु तोंगलदुना लंदन मखोइनी पुना योंमिनरे मदुदगिदी मखोइसु लाइक अदुदा पनखिबा एल्बर्ट मेमोरियल हारिबा मफम अदुदा योक्सलई मदुदगिदी एदेना हरे मफम मसिदा नंग महाका उनगनी हाइबदि अर्गलगा हैकर अदुगा थेंगनगनी हाइबा मफम अदु कदाइदा ओइगनी हाइदुना हंगै मसि याम तुन हारकदबनी नत्रगदी डिविजन की मी लाक्तरगदी अखोइ सोइदना सिरनी हाइदुना सु हारे मदुदगिदी एली कोनवेसु महाकी लैपटॉप अदु पुथोरदुना वारी सिंग अदु मखा इथरकनबा होनरे सोमनाकंददी अंगांग खरना एली कोनवे हारिबा नुपी असि मफम मसिदा लाक्ले हाइदुना मकोइना लाइव थागले तसेंग हारिबा मतमदा एली कोनवे असि याम ममी चटपा राइटर अमा ओइरबनिना मयामनसु महाकी मसक असि खंगनबनी मफम मदुर लैरिबा मिसिंग अदुना लाइव थागलकपदगिदी रिटर्सु एली हारिबा नुपी असि लंदन द लैरि हाबिसि खंखि मरम अदुना महाना लंदन द लैबा महाकी एजेंट सिंगबो मफम मदुदा योक्सनबैदमता हारे मदुरगिदी महाना कार्लोसदा ऑर्डर पिरक्तुना मखोइबु फाव हाइदुना हारे मदुरगिदी मखोइना मफम मदुर लैरिबा मीसिंगी सेल फोनदगी मखोइना गानरिबा वारीसिंग अदुसु ताखि मदुरगिदी एली कोनवेना वारी अदु इबा हौरे महाना हारे अर्गाल असि मफम मसिदा लाई अदुबु लापु मतमदा महाना फोन क्यारक तौबा मतमदा हैकर अदु फोन पाइखतखिदे मफम अदुदगी हैकर अदु लाक्तबदगिदी फोन अदुदा करिगुंबा क्लू अमा यारंगदरा हाइदुना मखोइना फोन अदु फकाइदुना चिप अदु मखोइना एग्जामिन तौबा मतमददी मदु सैटेलाइट के कनेक्ट तौबा चिप अमा ओइदुना लेरमी तसेंगना वेट हारिबा नुपासि मसामु फतरगसु टेक सेबी ओइबनिना महाना मफम अदुदा लैरिबा कंप्यूटर अदु सिजनदुना सैटेलाइट के लिंक तौदुना मदुगी चिप अदु महाना डिकोड तौबा ngamखि मफम अदुदा एदेना करिगुंबा सैटेलाइट का कनेक्ट तौबा ओइतरगदी आइसु सैटेलाइट तगी पाउ फाउनरदुना मफम मसिदा करिगिदमक्ता हैकर लकोखिबना हाइबदु थीबा ngamगनि हाइदुना हारे मरम अदुना मखोइना लैरिबा मफम असि एल्बर्ट मेमोरियल ने मफम मसिदा कौबगी मरम अमदि लेरमगनि हाइदुना हारे एल्बर्ट हारिबा जगह असिदा सोरक अमा लै सोरक अदुगी मनाक्ता बिल्डिंग अमसु लैबनि मरम अदुना निथौगी मचानुपा अदु एल्बर्ट कौबनिना मफम अदुदा मखोइ चलसि हाइदुना हारे मफम सिंग असि रिटर्सु लोइना ताखि मरम अदुना महांगना मफम अदुदा लैबा महाकी एजेंट सिंगबु मफम अदु चनबैदमक्ता ऑर्डर पिरे एली अमसुंग एदेनसु युम अदुदा लाई युम अदुदा लाक्पा मतमददी युम अदु इहांग हांगदुना लैबै मौंग अदु उइ युम अदुदा महांगना करिगुंबा खरदि लेरमगनि हाइदुना एलीना मफम अदुगी वाल अदु नपलिबा वॉलपेपर सिंग अदु सेट हौरे वॉलपेपर अदु सेटलपको मतमदा करिगुंबा मैप अमा येकपगी मौंग अमसु उखि एदेना फ्लोर अदुदा चोंगबा मतमददी मफम अदुदा इहांग हांगबगी मौंग अमा थेंगनखिबदगी माना फ्लोर अदु फकटपा मतमदा मफम अदुदा बॉक्स अमा थेंगनखि बॉक्स अदुदा बोर्ड अमगी शो अमगा हैकर अदुगी डायरी अमगा यारमी डायरी अदुदा एनकोड तौरबा कोड क्यामरमसु यावदुना लैबनि मदुगी एलीना हारे आई मसिगी पॉलिसी खांगी मरम अदुना आईदी रिसर्च क्यामरम तौरबनिना मसिगी डायरी सिदा इरिबा पॉलिसीदगी अखोइना हैकर अदु थीबा फंगनी हाइदुना हारे मदुगी मफम अदुदा रिटर्गी मीसिंगसु थोमजलै मखोइसु फ्लोर अदुगी मखादा लोटपनि अदुबु हौदोंग अदुना खोंगपदगिदी मखोइसु मफम अदुदा कनागुम मिसक अमा लैरे हाबसि खांबा ngamखि उपाय लेरो हाइदुना एदेना मफम अदुदि चोंखलक्तुना मफम अदुदा लैरिबा एजेंट सिंग अदु यामना मौंग ताबा मौंगदा लोइना लोमना काप्तुना हातखि एदेना एलीदा मफम अदुदा लाक्किबा एजेंट सिंग अदुगी मकोग अदुबु नेखाइनबैदमक्ता हारे अदुबु एलीदी मधुसु ngamखिदे मखोइ उपाय लित्रबनिना बिल्डिंग अदुगी मथक्ता चेंखलक्पा ताखि मथक्ता चेंखलक्पा मतमदा मखोइना मफम अदुदा बोर्ड अमा खामसु उखि बोर्ड असि हैकरना चेंखिनबा लंबी ओरंगमनि मरम अदुना मसिदे चोंथरसि हाइदुना हारे करिगुंबा अखोइना मफम मसिदगी चोंथरक्पा तारगदी सिगनि हाइदुना एलीना हारे अदुबु
Eden hare mafam sida mahaki escape route orangmani maram aduna masigi chongthabam si kaisu tawroi haduna mahakna hodong adu thadaki hodong adu thadabu matamdadi karisu tawkhide maram aduna makoisu building adudagi chongthare makoi chongthraba matungda bot adu tongladuna mafam adudagi chenki tholiba thodo adudagi ritar yamna sawu haibadu oikhi somna kandana Eden amsung Eli do hotel amda lautuna makoi ahin yarik pataki Eden su mafam aduda relax kara tawsaki somna kandana Eli ne mahaki washroom na sangakpa matamda mafam aduna mahakna Argyle bu amu hana okhi Madura Eli na Argyle da nang na ibu question sanaduna leribasi kariginu hadura hangi Madura Argyle hare aisi nang na sem khibani nang na sakibani mara madura nang ga chap mani Madura Eli na chakro haduna hare Argyle su mafam adudagi adamu makhi Madura di Eden hare karigumba ikoi ne hacker segi mahaki dari si decrypt tawbung am taragadi ikoi ne hacker gi mafam si khangmangam gani mafam sing chi yaram duna Eden su iruzaruga haduna mahsu barum da changki Tanjadu da Eli gi hodong adu haibadi Alfredo barum manakta changchanki madudagi hodong adu lokthong na baidamukta Eli na changchanba matamda Eden na kanagumba misakamaga wari sanaba du mahangna taki Eden na phone adu da hairibasi Eli haiba napi si ai loinabasi yamna pharak tare maramaduna aidi mahapu nahan hatokrati bhagadabani haiduna haire hoi aine Eli ga loinaba matamda Eli na di engon chingnabam ta phawde ai mahapu nangin danakta puduna lakladabani haiduna haire mafam aduru yorokpa matamda aikoina Eli si loisalasi haiduna su haire wahailuta matamda Eli su mafam aduragi kiraduna chenki matau ududagi Eli su kimankiduna mamada phone tawi mamada ai London da lei haiduna haire mama mapabu mahana London da lao haiduna kaukhi mama mapa su hotel amata leiki hotel aduda mahana chakpa matamdadi mamana kadawre haiduna hangi machanupi duna aikoi babadi kadai lei haiduna hanki madura mamana barap loksakibani haiduna haire mapa aduna thong hangtorokpa matamdadi aikoina uba fangliba sidi mahaki mapa sidi atai kanamta oiramdre very ritar oiduna lerami tasengna harba matamda mahak asi division gi head aduni Eli na hare aigi novel da iriba khudima asi achumba oina loina thokle division haiba amsu lairi amsung division gi mina ibu hanaba honabani adubu Eden hariba nupa asina aibu kanduna mafam asida porakpani adubu mahaksu aina chingnabadagi mabu kijaraduna aina mafam adudagi sitana lakhibani haiduna hare karino nang ngalibasibu nangbu drug ka chaba horabra mama aduna hare madurgidi machanapina hare karigum aina hariba si thajadab taragadi hacker adugi notebook adu aigi bag ta yauribani haiduna hare asum tawduna mapa aduna Eli gi bag ta yauriba notebook adu hangthoktuna paba hokhi tonjadu da thong adu nang khairaduna Eden changchalai amasung return da nomai namduna laiki madurgidi return da Eden hare nakoina sanriba dharma si yam thuna thupchalu madurgidi return hare karigum nakoina mafam asidagi chen gen hona bataragasu division gi misingna nakoibu lem namta tharoi loina hakhine haiduna hare matawdu da Eli di yam ki ba habdasu oiki madurgidi Eli gi mamana Eli gi makokta nomaina namki matawdu wamatamda karino imana na torpesibu haiduna Eli di ngakpana khamtheng bhaibdo oiki madurge dinare makoi ani si nangi namana panate wahailuta matamda Eli di ngakpana khamtheng bhaibdo oiki asum tawduna Eden da Eli gi mamani hariba nupi dubu nomaina kapki amsung ritarabuna mahana nomagi bat aduna suramduna mafam maduragi chenkinabay damakta Eli da hare karigumba nangna nangina thwai du hingbu pam taragadi aiga chamina si haiduna mahana mafam maduragi Eli bu puduna lai makoni ka tongpa matamda Eli na mahaki mama apa dubu mama apa sengbu nati haibagi pau si tabu matamda mahakti mathwai yamna nuwaitaba haibadu oiki Eden na nang kamdawri haiduna hangi madura Eli su samun kiduna aigi asuk kuina leminarakpa ima ipai dubu ima ipa na ten hairak taragadi aina pawramdriba si karino haiduna mahakna Eden da isau langduna haire wafam singa chi haiduna Eli su mathanda kapcharakpa haibda oiki Eli na hare aina hujik kanabu thajaduribano haiduna hangai wailuta matamda Eden na nangna hujik thajagadabasi misak ama khaktani aina tana kanamta thajaganu haiduna haire madurigidi Eli su gari adugi side mirror da mahakna Argyle hariba nupa da ui habidi mahaki character aduni character aduna hairakliba asi karisu tawroi mahaka chamina haiduna haire asum tawduna Eli su gari tongna adumak tumthagi baibda oiki madurgidi nongalapa matamda makoina yum amada yaure yum adugi koibada angur kya manamsu thabani angur sing aduna yu sungmagi business amsu tawribani mafam maduna mahakna Alfred hariba nupa amga thenaki mahaka si division gi mamang thakki chief oiduna leiba nupani madurgi Eli hare nangi naming Alfred hariba sidi ai haudongi maminga mane aduga aigi novel da yoriba Alfred Solomon hariba director adugi maming duga chap mane haiduna hare mamang thaki director du nangla haiduna hangi madura Alfred su mane haiduna hare
ꯃꯗꯨꯒꯤꯗꯤ ꯑꯦꯜꯐ꯭ꯔꯤꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯪꯒꯤ ꯅꯣꯕꯦꯜꯗ ꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯗꯨ ꯅꯪꯅ ꯁꯣꯏꯗꯅ ꯏꯈꯤꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯁꯥꯒꯠꯂꯤꯕ ꯀꯦꯔꯦꯛꯇꯔ ꯑꯧꯕ꯭ꯔꯤ ꯑꯔꯒꯥꯏꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯪ ꯅꯁꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯦꯖꯦꯟ ꯑꯔꯒꯥꯏꯜ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯦꯜꯐ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯅꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯃꯥꯡꯊꯛꯇ ꯑꯦꯂꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯦꯆꯦꯜ ꯀꯥꯏꯜ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ CIAꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯦꯖꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯑꯦꯖꯦꯟ ꯔꯦꯆꯦꯜ ꯀꯥꯏꯜ ꯀꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ AR ꯀꯥꯏꯜ ꯑꯁꯝꯕꯤꯗ ꯑꯔꯒꯥꯏꯜ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯤꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯅꯤ ꯏꯆꯝ ꯆꯝꯕ ꯔꯥꯏꯇꯔ ꯑꯃꯅꯤ ꯃꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯦꯗ꯭ꯔꯤꯌꯟꯅ ꯍꯥꯏꯔꯦ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯑꯦꯖꯦꯟ ꯔꯦꯆꯦꯜ ꯀꯥꯏꯜ ꯀꯧꯏ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯦꯖꯦꯟ ꯑꯃꯅꯤ ꯅꯪꯕꯨ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕꯤꯈꯤꯗꯨꯅ ꯅꯪꯉꯣꯟꯗ ꯑꯀꯤꯕꯒꯤ ꯄꯣꯠ ꯑꯁꯤ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯨꯐ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯦꯂꯤꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯦꯗ꯭ꯔꯤꯌꯟꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯔꯤꯐ꯭ꯂꯦꯛꯁꯁꯤꯡ ꯑꯗꯨꯅ ꯑꯦꯗ꯭ꯔꯤꯌꯟꯕꯨ ꯇꯝꯊꯤꯅ ꯐꯨꯗꯠꯈꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯑꯦꯂꯤꯅ ꯀꯔꯤꯅꯣ ꯑꯁꯦꯡꯕꯗꯨ ꯁꯦꯡꯅ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯦꯜꯐ꯭ꯔꯤꯅ ꯍꯦꯀꯔꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯗꯤꯀꯣꯗ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯔꯤꯇꯔꯅꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯅꯣꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯄꯦꯖꯁꯤꯡ ꯑꯗꯨꯕꯨ ꯐꯣꯇꯣ ꯂꯣꯏꯅ ꯀꯥꯞꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯁꯨ ꯗꯤꯀ꯭ꯔꯤꯞ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯗ꯭ꯔꯤꯌꯟꯅ ꯍꯥꯏꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯛꯇ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯍꯥꯏꯈꯤꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯈꯨꯗꯛꯇ ꯂꯣꯏꯅ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯜꯕꯔꯠ ꯃꯦꯃꯣꯔꯤꯌꯦꯜꯗ ꯅꯪ ꯆꯠꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯌꯥꯝ ꯇꯝꯊꯤꯅ ꯁꯣꯛꯈꯤ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯗꯤꯚꯤꯖꯟꯒꯤ ꯃꯤꯅ ꯅꯪꯕꯨ ꯀꯣꯏꯁꯤꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯤꯇꯔꯟꯅ ꯅꯪꯕꯨ ꯂꯥꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯩꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯞꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯔꯤꯇꯔꯟ ꯑꯃꯁꯨꯡ ꯔꯨꯠ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯃꯥ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯗꯨꯅ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯈꯤ ꯅꯪꯕꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯝꯈꯤ ꯅꯪꯒꯤ ꯃꯦꯃꯣꯔꯤꯁꯤ ꯃꯍꯥꯛꯅ ꯍꯥꯞꯅꯤꯡꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯅꯪꯅ ꯅꯣꯕꯦꯜ ꯏꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯔꯛꯂꯤꯕ ꯑꯁꯤꯁꯨ ꯃꯥꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯐꯤꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯔꯨꯠ ꯑꯁꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯍꯤꯞꯅꯣꯁꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯥꯗꯨꯅ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯁꯥꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯍꯥꯞꯆꯤꯜꯂꯤꯕ ꯑꯁꯤ ꯅꯪꯕꯨ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅꯕ ꯋꯥꯈꯜꯂꯣꯟ ꯍꯥꯞꯆꯤꯜꯂꯦ ꯑꯃꯁꯨꯡ ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯆꯦꯜꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯅꯣꯕꯦꯜ ꯏꯕ ꯍꯧꯕꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯗꯥꯏꯔꯤ ꯑꯃ ꯄꯤꯈꯤ ꯗꯥꯏꯔꯤꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯑꯦꯖꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯄꯤꯁꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯄꯥ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯃꯦꯃꯣꯔꯤ ꯈꯔ ꯂꯥꯛꯇꯨꯅ ꯅꯣꯕꯦꯜ ꯏꯅꯕꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯑꯃꯁꯨ ꯄꯤꯕꯅꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯩꯅ ꯃꯦꯃꯣꯔꯤ ꯑꯁꯤ ꯈꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ ꯃꯗꯨꯒꯤ ꯃꯦꯃꯣꯔꯤꯗꯨꯗꯒꯤ ꯅꯪꯅ ꯅꯣꯕꯦꯜ ꯏꯔꯗꯨꯅ ꯃꯈꯣꯏꯅ ꯐꯪꯅꯤꯡꯂꯤꯕ ꯁꯤꯜꯚꯔ ꯕꯨꯂꯦꯠ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯣꯡꯂꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯈꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯀꯔꯝꯅ ꯅꯤꯒꯅꯤ ꯑꯦꯜꯐ꯭ꯔꯤꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯆꯍꯤ 5ꯃꯨꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪ ꯑꯁꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯦꯖꯦꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯋꯥꯏꯠ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯣꯕꯦꯜꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯣꯕꯦꯜꯗꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅ ꯋꯥꯏꯠ ꯑꯗꯨꯕꯨ ꯎꯠꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯏꯠ ꯑꯗꯨꯗꯤ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯦꯗꯦꯟꯅ ꯀꯤꯌꯥꯔꯥꯕꯨꯁꯨ ꯎꯠꯈꯤ ꯍꯥꯏꯕꯗꯤ ꯀꯤꯌꯥꯔꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯥꯔꯠ ꯄꯥꯔꯠꯅꯔ ꯑꯗꯨꯅꯤ ꯀꯤꯌꯥꯔꯥꯕꯨ ꯏꯃꯥꯖꯤꯟ ꯇꯧꯈꯤꯕ ꯁꯛ ꯑꯗꯨꯗꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯏꯃꯥꯖꯤꯟ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯑꯦꯂꯤꯅ ꯍꯥꯏꯔꯛꯏ ꯃꯗꯩ ꯑꯦꯗ꯭ꯔꯤꯌꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯄꯨꯁꯨ ꯒ꯭ꯔꯤꯁꯇ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯦꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯍꯤꯡꯀꯠꯂꯛꯍꯟꯗꯨꯅ ꯌꯥꯎꯍꯟꯒꯦ ꯇꯧꯔꯤꯕꯅꯤ ꯑꯩꯒꯤ ꯐꯦꯟ ꯑꯃꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯔꯛꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯅ ꯍꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯀꯤꯌꯥꯔꯥꯗ ꯄꯥꯜꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯅꯥꯀꯟꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯃꯣꯏꯗ ꯊꯦꯡꯍꯧꯗꯕꯒꯤ ꯃꯍꯥꯛ ꯍꯤꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯏꯃꯦꯛꯁ ꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯌꯥꯎꯍꯟꯒꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯩ ꯑꯦꯗꯦꯟꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯊꯤꯑꯣꯔꯤꯗꯨꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯦꯜꯐ꯭ꯔꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯤ ꯃꯗꯨ ꯑꯦꯜꯐ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯗꯤꯀꯣꯗ ꯇꯧꯕ ꯃꯇꯝꯗ ꯁꯤꯜꯚꯔ ꯕꯨꯂꯦꯠ ꯑꯗꯨ ꯃꯣꯁꯀꯣꯗ ꯁꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯂꯩꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯊꯝꯐꯝꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯜꯚꯔ ꯕꯨꯂꯦꯠ ꯑꯁꯤ ꯔꯦꯆꯦꯜꯗ ꯈꯛꯇ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗꯁꯨ ꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
मदु एलिनारे आई मफम मदुर चत्तरगदी सुसोय सोयदना फाखिगनी आईदी हौजिक एली कॉनवे ओइरबनी आईदी यामना किगनबा मिसक अमनी हायदुना सोयरे मदुरगिदी एदेनारे आइसु नंगना लोइनना चत्तुरिबनी मफम मदुर चत्तुना सिल्वर बुलेट अदु लौब नत्तना उपाय केमता लेरो हायदुना हायरे मदुरगिदी मकोइसु सबाना लेरिबा फोर्ट अदुरा लाई फोर्ट अदुरा चाकपा मतमददी खुचु खुलाय अमता पुबा यादे मकोइ मफम मदुरा चाकपा मतमदा वकल खरा इंथनबैदमक्ता डांस तौसि हायदुना एदेन मकोइनी डांस तौमिनै मकोइनी सम डांस तौमिनरक्पा मतमदा एदेनना एलिदा हायरे अखोइनी सी पार्टनर ओइबा तरगसु अखोइनी सी ममाथक्ता नुसिनरक्पनि हायदुना हायरे असुम तौदुना मकोइनी नुसिनरक्के तौबा मतमदा मफम मदुरा लेबा मिसिंगना मयाम ममांगदा नखोइनीना नुसिनबै मोंग ओलिबदौ यादे हायदुना हायरे मदुरगिदी रेचेलबो सबागी मनाक्ता पोरे सबाना हायरे नंग स्पाई नोवेलिस्ट एली कॉनवे ओइरदुना यामना हैना लोली हायदुना हायरे मदुरी सबाना हायरे तसेंगना नंग असि एलीरा नत्रगना रेचेल हायदुना हायरे एलीसु मफम मदुरा यामना किजबै मोंग अम ओली मफम मदुरा अर्गालसु थोले अर्गाल मोंगोदा मोटिवेट तौई अमसुंग एलीसु एलीदगी रेचेल ओलागा वा ngangai करिगुमा नंगना अय पॉलिसी पीदा तारगदी नंगोनगी मुंदना पुखिनी हायदुना हायरे वाहिरुता मतमदा मदुगी वांग संगांदुदी रेचेल नंगांगदा वांगांगनि हायदुना महाना बॉक्स अदु रेचेल पीखी बॉक्स अदु हांतोक्तुना येंगमो मतमददी मनुंगदा सिल्वर बुलेट अदु यावदुना लेरमे सिल्वर बुलेट अदु पीखिबदगी नंगना मदुगी पोट अदु मफम असिदा चेक तौगेरा अकोई कंप्यूटर सिजिनगेरा हायदुना हायरे सेफ ओइगेरा हायदुना हायरे मफम असी मयामगी अरोन अथुप थममगी क्वाली सेफ ओइरबा जगानी हायदुना हायरे असुम तौदुना फाइल अदु एक्सेस तौबा मतमददी माना मथंग येंगफम मतमदा डिवीजन दा यावबा फतबा मिसिंग अदु लोइना खंखी माना मिसक अमा येंगलुबा मतमददी पुंग ngakhi masigi matang asi kona hajarake madurigi mahaksu silver bullet अदु पायदुना थोले माना थोलपु मतमदा मफम अदुदा एड्रियन सु ngai लेमे मखोइनी थोमिनरके तौबा मतमदुदा मफम अदुदा डिवीजन की मिसिंग लोइना रुचु मफम अदुदा लाई मखोइ नोंगै पुथोकपदि यादबनिना फामिनरगा वारि सानसे हायदुना हायरे मदुरगिदी मखोइ मरी फामिनदुना हायबदि रूट ने कार्लोस ने एड्रियन ने एली ने मखोइ मरी फामिनदुना चा थमिनदुना लेके मदुरगी रूट हायरे असेंगबसि खालकपा मतमदा नंगोना करी फावगे हायबदो मदुइ खंगनि हायदुना हायरे वफम सिंगल लुताबा मतमदा एलीदी यामना कीबा हायबदो ओइकी मदुरगी रूट ना मंगोना प्रेशर पिरक्तुना नंग ममांग तक्की वारि सिंग अदु निसिंगदबा यादे हायदुना हायरे मदुरगिदी मार्क्सु ममांग तक्की वारि निसिंगै मा हैकर की मनाक्ता चली हैकर अदुना सिल्वर बुलेट अदु मंगोना खुदक्ता पियु याखिदे हैकर अदुना सिल्वर बुलेट अदु लोसेंदुना थमखरबनि हायदुना हायरे तसिंगना हरबा मतमदा हैकर अदुना महागसि चिंगनरपगी दमक्ता महापु सिल्वर बुलेट अदु पिखिदबनि हैकर अदु महाना नोमैना कातुना हातोखे हैकर अदुसु मफम अदुना करिगुमा मासी तारगदी बॉम्ब ब्लास्ट तौनबगी दमक्ता सेटअप तौदुना लेबनि मरम अदुना हैकर अदु हेक सिबा मतमदा बॉम्ब ब्लास्ट तौई रेचेलसु मफम अदुदगी चोंथोरक्तुना मखारा ताबा मतमदा मार्क सोक्तुना माकी मेमोरी मांगखिबनि सबान पिरक्पा कंप्यूटर अदुना महाना पेन ड्राइव अदु एक्सेस तौबा मतमदा मार्क्सु डिवीजन दा यावबा फतबा मीनी हाबसि खंखि मरम अदुना मार्क ngakतुना येंखिबनि मफम सिंग अदु खंगलक्पा मतमदा एड्रियन वकल यामना नुंगाइखिदे तंजादुना मखोइना थगलिबा चा अदुदि कार्लोसना वांथनबा हिदाक हापतुना मखोइ होमबो मखोइगी बेसता पोरे रिटर्न सिल्वर बुलेट ओरिबा पेन ड्राइव अदुबु मै थादोखि अमसुंग महाना रेचेलगी मनाक्ता लाक्तुना हायरे माना रे मसिद यावरिबा डेटा सिंग असिदि आइना अखोइगी सर्वर लोइना हापसंखरबनि मरम अदुना मसि लेबि कानद्रे हायदुना हायरे मदि रिटर्न हायरे आइना याम नुंगाइतबा हायतरगदि चाहि मंगासी आइना नंगबु यामना मिकी थि ओइदुना थमखिबनि नंगदि मथौना यामना लेबा एजेंट अमनि हायदुना हायरे हौजि अखोइ प्रॉब्लम खुदे मसि लोइना सॉल्व तौद्रि प्रॉब्लम अम लेरि हायदुना हायरे करिनो हायदुना हंगी मदुदा एल्फ्री हायदुना हायरे एल्फ्री से कदाइ लेइ हायदुना हायरे मदुदा रिचेलना आई खंगदि हायदुना हायरे नुमिदांगी मतमदा आइबु तुमिङै मतमदा महाना ग्रेप की फार्म अमदा पुरक्पनि मफम मदुदा युम अमसु लेइ हायदुना हायरे मदुदगिदि मसिगी वफमसिंग असि एदेनदा हंगरसि हायदुना मखोइ अनि एदेनगी मनाक्ता लाई मफम मदुदा एदेनबु मखोइना टिकटना फुदुना लेरमनि असमसुं वहंग पाहंग तौबु मतमदा एदेनसु केंता खुमु हायबा याकिदे एदेन हायरे नंगना पामलिबा वहंग अदुगी पाखुम अदु अइ पिगे अदुबु अइना हाना हंगलिबा वहंग असिगी पाखुम पियु मदुरगी एदेन हायरे ग्रीस कोना लाग्रेस फाबा मतमदा डिवीजन असी टेररिस्ट सिंगा मरी लेनी हाबसी नंगसु खंगले आइसु खंगले अदु करिगुमा नंगना रिटर की अरोंबा एजेंट ओइतरगदी नुमित अदुदा नंगना आइबु हात्रिबा करिगिनो हायदुन हंगे वाहिरुता मतमदा रेचेलना नोइ पुथोरक्तुना एदनबु नोमैना कापतुना हातोखे करिगिनो नंगना मापु हालिबसिदि अकोइना एल्फ्रीगी लेफम खंगारो हायदुन हायरे मदुर रेचेलना हायरे मंगोदा वाहंग पाहंग तौदुना करिमता कानारोइ मा करिमता सो हायजु हायरो हायदुन हायरे
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯜꯐ꯭ꯔꯤ ꯑꯁꯤ ꯀꯔꯝꯅ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯦꯆꯦꯜꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ ꯑꯣꯟꯊꯣꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯦꯇꯦꯂꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯜꯐ꯭ꯔꯤ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯕ ꯐꯪꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯦꯆꯦꯜꯅ ꯍꯥꯏꯔꯦ ꯔꯤꯇꯔꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯈꯣꯏꯒꯤ ꯃꯦꯟ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤꯒꯤ ꯑꯦꯛꯁꯦꯁ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯣꯠꯈꯤꯕ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯗꯨꯗ ꯌꯥꯎꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯦꯜꯐ꯭ꯔꯤꯗ ꯂꯣꯏꯅ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯐꯥꯏꯜ ꯑꯗꯨ ꯅꯣꯠ ꯁꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯧꯕꯇꯕꯨ ꯐꯥꯏꯜ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯃꯇꯝꯗ ꯔꯤꯇꯔꯒꯤ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯔꯤꯆꯦꯜꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨꯗꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯤꯆꯦꯜ ꯆꯦꯜꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯦꯗꯦꯟꯒꯤ ꯑꯁꯤꯕ ꯕꯣꯗꯤ ꯑꯗꯨ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯦꯗꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯇꯞꯇꯅ ꯄꯨꯊꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯇꯩꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯦꯆꯦꯜꯗꯤ ꯅꯣꯡꯃꯩ ꯊꯝꯂꯤꯕ ꯑꯥꯔꯃꯣꯔꯤ ꯑꯗꯨꯗ ꯂꯥꯛꯏ ꯑꯥꯔꯃꯣꯔꯤꯗ ꯃꯍꯥꯛꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯦꯗꯦꯟꯁꯨ ꯆꯪꯉꯛꯏ ꯑꯦꯗꯦꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯔꯦꯆꯦꯜꯅꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯝ ꯀꯣꯁꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯦꯆꯦꯜꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯐꯦꯟ ꯑꯃꯅ ꯁꯖꯦꯁ ꯇꯧꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯍꯥꯔꯠ ꯑꯗꯨꯒꯤ ꯅꯥꯆꯦꯠꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯤꯡꯂꯤꯕꯅꯤ ꯃꯃꯥꯡꯊꯛꯇꯁꯨ ꯀꯤꯌꯥꯔꯥꯗ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯦꯟꯁꯤꯜꯂꯝꯗꯨꯅ ꯏ ꯇꯥꯍꯟꯈꯤꯗꯕꯅꯤ ꯅꯪꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯅ ꯃꯦꯟꯁꯤꯜꯂꯝꯗꯨꯅ ꯏ ꯇꯥꯍꯟꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯗꯨꯒꯤ ꯋꯥꯊꯤ ꯑꯗꯨ ꯇꯥꯅꯤꯡꯗꯦ ꯅꯣꯡꯃꯩ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯀꯥꯞꯄꯛꯇ꯭ꯔꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯑꯦꯗ꯭ꯔꯤꯌꯟꯁꯨ ꯉꯛꯇꯨꯅ ꯍꯪꯉꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯤꯚꯤꯖꯟꯒꯤ ꯑꯦꯖꯦꯟꯠ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯆꯨ ꯃꯃꯦꯟꯇꯅ ꯊꯜꯂꯕ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯌꯥꯃꯔꯨꯝ ꯂꯪꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯥꯔꯂꯣꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯀꯥꯔꯂꯣꯁꯀꯤ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯄ ꯃꯇꯝꯗ ꯊꯥꯎ ꯀꯌꯥꯃꯔꯨꯝ ꯍꯩꯗꯣꯔꯛꯈꯤ ꯊꯥꯎꯁꯤꯡ ꯑꯗꯨ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯀꯅꯨ ꯍꯥꯏꯗꯨꯅ ꯀꯥꯔꯂꯣꯁꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯗꯦ ꯑꯦꯂꯤꯁꯤ ꯃꯃꯥꯡꯊꯛꯇ ꯁ꯭ꯀꯦꯇꯔ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯨꯠ ꯑꯗꯨꯗ ꯊꯥꯡ ꯑꯅꯤ ꯂꯦꯡꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁ꯭ꯀꯦꯠ ꯊꯧꯗꯨꯅ ꯀꯥꯔꯂꯣꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯗ ꯁꯟꯒꯤꯟ ꯄꯥꯟꯖꯤꯜꯂꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯀꯥꯔꯂꯣꯁꯄꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯦꯗꯦꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯁꯔꯚꯔ ꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯊꯥꯅꯕ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯤꯇꯔ ꯆꯪꯉꯛꯇꯨꯅ ꯑꯩꯒꯤ ꯔꯦꯇꯤꯅꯥ ꯌꯥꯎꯗꯨꯅ ꯅꯈꯣꯏꯅ ꯑꯣꯊꯦꯟꯇꯤꯀꯦꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯜꯐ꯭ꯔꯤ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯔꯤꯇꯔꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯣꯠꯇꯠꯇꯨꯅ ꯔꯤꯇꯔꯕꯨ ꯍꯥꯠꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯣꯠꯇꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯔꯦꯇꯤꯅꯥ ꯁ꯭ꯀꯦꯟꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯖꯍꯥꯖ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯂꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯖꯍꯥꯖꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯕꯨ ꯑꯣꯚꯔꯔꯥꯏꯠ ꯇꯧꯗꯨꯅ ꯐꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯊꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯨꯠ ꯂꯥꯛꯏ ꯔꯨꯠꯅ ꯃꯃꯥꯡꯊꯛꯇ ꯔꯦꯆꯦꯜꯒꯤ ꯕ꯭ꯔꯦꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯊꯥꯔꯛꯇꯨꯅ ꯃꯍꯥꯛꯅ ꯔꯦꯆꯦꯜꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯤꯌꯟꯗ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯁꯨꯝ ꯑꯦꯗ꯭ꯔꯤꯌꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯑꯦꯗ꯭ꯔꯤꯌꯟꯁꯨ ꯇꯞꯇꯥꯅ ꯁꯣꯛꯈꯤ ꯑꯦꯗ꯭ꯔꯤꯌꯟꯁꯨ ꯔꯦꯆꯦꯜꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯈꯨꯠ ꯊꯥꯈꯤꯗꯦ ꯔꯦꯆꯦꯜꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯤꯌꯥꯔꯥ ꯂꯥꯛꯇꯨꯅ ꯔꯨꯠꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯌꯣꯠꯇꯨꯝꯅ ꯊꯣꯝꯈꯤ ꯔꯦꯆꯦꯜꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯦꯗ꯭ꯔꯤꯌꯟꯕꯨ ꯆꯤꯡꯈꯠꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯈꯤ ꯄꯨꯟꯅꯔꯤꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯑꯗꯨ ꯂꯦꯞꯊꯣꯛꯈꯤ ꯑꯗꯨꯕꯨ ꯕ꯭ꯔꯣꯗꯀꯥꯁꯠ ꯑꯗꯨ ꯀꯤꯌꯥꯔꯥꯅ ꯊꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯔꯝꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯃꯃꯥꯡꯊꯛꯇ ꯐꯦꯟ ꯑꯃꯅ ꯊꯥꯔꯛꯈꯤꯕ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯑꯩꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯃꯣꯏꯒꯤ ꯅꯥꯀꯟꯗ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯄꯥꯟꯕꯅꯤꯅ ꯑꯩꯁꯨ ꯍꯤꯡꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯦꯆꯦꯜꯅ ꯐꯥꯏꯜ ꯑꯗꯨ ꯑꯦꯜꯐ꯭ꯔꯤꯗ ꯊꯥꯈꯤ ꯑꯃꯁꯨꯡ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯑꯦꯜꯐ꯭ꯔꯤꯅ ꯂꯣꯏꯅ ꯐꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯁꯤꯞ ꯑꯗꯨꯗꯒꯤ ꯕꯣꯠ ꯑꯃ ꯊꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯤꯞ ꯑꯗꯨꯁꯨ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏꯅ ꯕꯣꯠ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯍꯦꯟꯔꯤ ꯖꯣꯟ ꯁꯤꯅꯥꯕꯨ ꯎꯕ ꯐꯪꯍꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯂꯤꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯦꯜꯐ꯭ꯔꯤꯗꯤ CIAꯒ ꯃꯥꯟꯅꯔꯗꯨꯅ ꯗꯤꯚꯤꯖꯟ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯤꯌꯥꯔꯥꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤꯅ ꯃꯍꯥꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯑꯦꯔꯒꯤꯜ ꯑꯃꯁꯨꯡ ꯋꯥꯏꯠꯇꯤ ꯃꯈꯣꯏꯅꯤ ꯍꯧꯖꯤꯛꯁꯨ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯆꯦꯜ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯤꯌꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯤꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯍꯪ ꯍꯪꯒꯦ ꯇꯧꯏ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ
Argyle ga masak chap mane mato uthuba matamda eli dingak pana kam thenki mato usumna movie silo senki movie gi post credit ki scene da aikoina Kingsman gi matang ama pusale Kingsman da aikoina uriba si naha oriba Argyle na karamna Kingsman da join toroki haibadu aikoina ubu fangi masigi sukela masu lakani haiduna khanjari mayam ai movie si tena lijabani maramdi movie si review ena pijabani wali si taraga movie si yengba yai natragana yengba yade haibadu mayam decision lemna baidamutani mayam kangli review bu support tawbiyu amasung subscribe tawbiyu channel asi 100k yohonbiyu Thagatchari